ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯣꯛ ꯃꯈꯣꯡ ꯆꯥꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯣꯛ ꯃꯈꯣꯡ ꯊꯣꯡꯉꯦ ꯌꯣꯡꯆꯥꯛ ꯈꯔ ꯊꯥꯛꯆꯜꯂꯦ ꯑꯩꯅ ꯁꯤꯅ ꯒ꯭ꯔꯦꯚꯤꯅꯤ ꯑꯗꯩ ꯁꯤꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯑꯗꯩ ꯇꯤꯜꯍꯧ ꯆꯅꯝ ꯀꯩꯀꯩ ꯈꯔ ꯆꯥꯒꯦꯅ ꯇꯧꯕꯅꯤ ꯁꯤꯅ ꯊꯕꯤꯅꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯑꯣꯛ ꯃꯈꯣꯡꯒꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯇꯨꯝꯁꯦ ꯌꯦꯡꯉꯣ ꯈꯨꯆꯥꯎꯁꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯎꯋꯦ ꯍꯥꯎꯋꯦ ꯊꯨꯝ ꯌꯥꯝꯃꯤ ꯍꯥꯎꯔꯦ ꯑꯣꯛ ꯊꯣꯡꯕꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯎꯃꯟꯗꯅ
ꯌꯥꯝ ꯆꯥꯎꯔ ꯆꯤꯛꯄ ꯉꯝꯃꯒꯅ ꯈꯔ ꯆꯤꯛꯍꯜꯂꯝꯃꯦ kay tay ba khang makhungge aina khara pina ka abane siga jo hao em này
Okay. Mga nusibiguna, like, subscribe, share to bujuka wirangano. Bye bye.